अहानबदे यamna maroi update khara thamjage Manipuri Naga People's Front MNPF na Lanmee Punsankhre NNCN EF ta yaukre hawkhiba thawdok kaya kawthok tuna NNCN ta yorokpa bu Lieutenant General Hises Ramsan na MNPF Lanmee bu taram na okre Ukrul Road Kuki nupi sing na Indian Central Force ki gari check tawduna pochai kaya manghankre Sangkai Kuki kunda counter economic blockade tawduna Central Force gari da purakpa asa thaki problem kaya manghankre Kuki amadi Nagagi marakta peace puraknaba lambi yatpo oina KNFP UPF ki President Thangpoi Kipgen amadi Home Secretary Jangboi Kipgen na Kangpok pida leiriba CSO sing amadi Unified Command Makhada leiriba sugi KNFP KRA KNA KNFN KLA KRF KRA U khuding meeting kaukre meeting asida warep lawraba matung August 9 da CM Khemchan Kangpok pi General Headquarter da kautuna wari sanagadawri Zomi sing na Imphal da lakpa ma to papurup sing Soo Kuki ta bampham da chatpa yahalu AIYF Zomi sing na Imphal da lakpa ma to papurup sing Soo Kuki ta bampham da chatpa yahalu haina All India Youth Federation na phongdurakli AIYF na thadorak pachero na man hai Manipur lengang lamdam sing ingta panjilan na bagi tamak amadi tongan ba Kuki kangbu kaya Imphal da laktun lenga kimakok thongba sing wari sana na ba laikre Anaba sopo produktuna Rims Hospital da wathok oina fawo laikre hawkiba July 13 da Zomi lusing basing Imphal da laklamba adugi nungaiba phongdokhibagi paw asi afaba khongthang amani haine lawpai adumapu hena masak thokpa khongthang ama ohenaba Imphal dagisu santi gi pawjil pubu khongchachanaba amasung ichilena oiba furup singbu pukmen pawmenaba tanja lengak pairba sing na pigadabani hairi All India Youth Federation Manipuri State Council gi mihut kangbu ama Surasanpur da chatnabagi thawrang tore masida akai atoi thoktanaba lengak ki maikai gi ngaksel gi thawrang akaknaba matam gi manung da lawkhat pinaba hairagli matam sangna furup asibu namthanaba thawsil thawrang kaya lebak pairba sing na satharak panam thaki lalung sing mai paklaktre haibasi Zomi sing na Imphal da phongdok lamba warol sing aduna mayak sing na tagle asigumba tanja sida khudong saba manghan tana miyam marakta nungsi chana na hingminaba gi pawjen pihawba amasung khongthang lawkhat hawba na MSCYF na miyam bu amasung lengak pairiba party asibu saugat piriba miyam da serol asina apil tawragli Stock lairaba su oil pump sing thon lon nakhre lenga kaya na purakpadagi driver singi khongjang handokre Oil Tanker Transporter and the Driver Association ngarang dagi steering pai debai khongjang changchilakiba asigi matang renga sinung telpung mari tabada CM Secretariat Chief Minister Imran Khemchana chair Lauduna Association gi mihut singa National Highway 37 Imphal jiribam lambi de illegal oil tax khongat pagi thabuk sathariba asigi matang da mifam pangthok tuna khanarba matung nakal ani gi marakta yanaba purak padai ngarang dagi hono oil tanker sing ne steering pai debai khongjang changchilakiba adu handokre Chief Minister na chair Lauduna pangthok ki mifam adu dalenga ki maikai dagi Special Secretary Home A Subhas Singha amasung Consumer Affairs Food and Public Distribution Department ki Director Y Nansen Saruyaki aduga Core Committee of Consortium of Manipur Petroleum Product Transporter Fraternity Retail Outlet Dealer LPG Distributor and the Driver Association ki maikadagi mihutare na saba Saruyaki ngasigi mifam aduda Imphal jiri pamlambida pojai putok pajin tawriba truck singak namakan boi thabagi matang da hojik leiriba Standard Operating Procedure yengsinna ba Coordination Committee semba haina yanaki Manipur lenga ki Commissioner Home Chairman oiba committee adu the Police Department CRPF CF and PD Department amasung Core Committee of Consortium Fraternity Retail Outlet Dealer LPG Distributor and the Driver Association ki mihut sing yaugani committee sina National Highway 37 da convoy thabagi matang da hojik lairiba SOP yengsin baga loinana thamagi manung da nauna semlab SOP ama State Gazette ta form bahina suyanaki amadi district khudingmaki SP sing CRPF ta SOP ngak na sanaba Home Department na kangan baga loinana convoy thadok thajin tawkhibagi thabuk yengsinna ba nodal officer khanba nodal officer na district khudingmaki sub nodal officer ama khangani nodal officer na tha khudingi netrakna mathau tarakpagi matung National Highway 37 da convoy thabagi thabuk yengsingani lambi paring asida lonia daba senkhai thumkai chataba thingnaba district SP singna special drive chataba haina suyanaki amarom da oil tanker driver singna ngarang dagi steering pai dabagi khungjang sangsin bo hokiba thaugi stock leiraba su oil pump ayamba thonglo nakre hangba pump khar na ngarang dagi miyam thomjin nakre driver sing khungjang sangsin kibadagi thau chingba lephragani amadi thau phangloroi haiba wafam miyam marakta paksana sandurpadagi ngarang ayuktagi hauna lamdam asigi mafam kayada laiki oil pump sing da miyam na thomjin duna queue sangna leptara thau hal hauna pa hotna bagi saktam ubu phangki numidang pung nipan makhai tarak pa phawda oil pump khar da miyam na queue sangna leptana thau hanna bhona ki
फिवम अदु ngasi su makha tana adumuk oil pump khar da uba phangki amaram da oil pump khar ding ngasi yuktagi hauna thong hangdaba yauna ki diesel gi oina thau han ba khara uba phangdaba su petrol gi oina ti petrol nil haina pam mamang da thet pa thingna ki pumna ma asi oiduna su mafam kaya da dukan singlambi ki mapai da mamal wangna black the petrol amadi diesel adumuk yon ba thengnari miyamna su tangai fadana sin nadaba yadabanam maman wangla su wangna petrol diesel black tagi adumuk Lainari panbe abadi National Highway 37 Imphal jiribam lambi da lone yadaba mong da lambi paring asigi mafam kaya da tax lob ithabuk satare masina transporter amasung driver singa saung khudung sa da mek nari haidona madubu thingbina ba thabuk paikhat piu haina Manipur Petroleum Transporter amasung driver association na July tara ga manga da Manipur lengak to memorandum ama pisin duna taksin ki numit tara ga manga ni gi matam thakiba ga loina July kun ga mapan da lenga ki authority singa association gi mihut sing wari sanaki adubu July kun tra phaw da su na ba thabuk paikhat ta bana ngarang dagi hono oil tank driver sing steering pai da bagi khongjang sanction ba hoki bani makoi khongjang asigi manung channa malom oil depot dagi petrol pump sing de thau tha bagi thabuk sulep ki bani masigi mathak ta hang ba tanker sing Imphal dagi jiribam tamna chat pa amadi jiribam dagi thau yawra ba tanker sing changlak pa sulep ki bani nakal amarom da ngarang pangthok ki ba meet the press ki thawram da CFNPD gi director Y Nelson na state asi da numit mapan ni gi petrol stock lairi haina phangdok pa laiki bani Wet lifter Mirabai bu Arjun Award pina bataksin kre lebak asigi saknai rebu wet lifter saiko Mirabai chanu da sahi asigi Arjun Award lanthok pata yaung da Union Minister of State Pratap Rao Ganpat Rao Yadav na Youth Affairs and Sports ke Union Minister gi Mansukh Mandyap da taksin kre wa asigi matang da Ayush amadi Health and Family Welfare gi Union Minister of State Independent Charge Pratap Rao Ganpat Rao Yadav na Union Yisi Minister thaba cherol amana high Olympic Games ke silver medalist oiriba Commonwealth Games ta thangna na ahumla gold medal lowangam khrabi Manipur gi weightlifter saikom Mirabai chanu na India gi weightlifting na piriba mamal naidra khudul asikai khumna bada matik sai maram asna lebak asigi damakta sauna mingchat purak pangam khraba sanarui sing da piba lemjering he oiriba Arjun Award asi sahi asigi oina lan thokpada Mirabai chanu gi mingsu jahon biu Commonwealth Games ahum da Mirabai chanu na thangna na gold medal ahum lawduna hairiba games ahum adu da India gi gold medal account hangdok pangam balai bak asigi amata ngairba sanarui su Mirabai chanu no oiba ngamli haina serol asina Union Yas Minister Mansukh Mandyap makhata na ningsingki imagi mairagi phajin ki beluching basing ngarang ahing nung yai da Kapthorakhre Manipur gi oiriba fibam asida athuba matam de assembly session ka godapni haiduna ngarang imagi mairagi thongmi sing assembly gate mamang da khongjang singse lobagi Manipur police na phajin ki imagi mairagi president TI Sujata yaungna mioi manga ngarang ahing nung jai da Kapthorakhre thodogi matang de imagi mairagi president Thoksom Sujata na phongtorak pada Manipur da hojik thoklebi irang asina maram oiraga misam kaya halakpa mioi kaya na relief camp da awa khang tuna lairi nongma kangdan thoklibi irang asigi chapsaba waroi sin ama athubada purakna assembly session kauduna khanna biu haina matam kaya gi mamang dagi taksin duna lagli masida sunatana tonga no sing yawa charter of demand ama su Manipur governor Ajay Kumar Bala chief minister Y Kemchan amati Manipuri legislative assembly speaker TS Satyaprata da pisin duna numit mangani gi manung da thabuk to onthok piu haiduna matam thaba laikre